Sibalido senuna phakibadagi Kesapka Puspagado Matoyang waraga lerami Kesapto kari tawdoino khangdadana Puspada hangai Puspa akhoi hausi kai tawsige mana angang ba chachandan gi karbar tawda akhoi na maram oiraga mangi ba sel singdo loina poro hai dubu akhoi poro ja si haira Kesap aisu wakhala madi khalibani ado hauji oinadi mana sel poro hai do adu piu da biaroi karigumba kone share thilu da tar gadi sirvalida mana soingam soidan ki pirakani Puspa khalroga nungdi nungaite he akhoi na so wana angang ma chachandan gi karbar se sengma charaga akhoi na tongpa sendong singdo moida loi pithok kidoise Hera Kesap adu gidi kasu khalunu da aina phanab loi senni aigi su plan ama lairi Oida Puspa aidi ka sukai blaite da aidi pulok padagi sikim pairaktre hojik su kari gumba sikim pairaga su aimundari karim de khena bleroi moza frame ga toroga dum leri sini Kesap nang jagi imana boina phangmase aigi dilabak yam phabani ado phare nang aina haiba sel singdo back to the loina ma hapchaluro ai sida phone hok torong kige hoi hoi apchalroge nang phone tok mi do ibani nga sai khanna budura hoi mane ai phone tu da wari phajan sanarongge nang sel singdo back to hapchaluro hoi hoi nang sanauro ai apchalroge Kesabe kadudagi thokibadagi Puspado kanagumba amaga phone da wari sanaraga lehawi Puspaga Kesapkado Sinugi umangda laiba godown da yoraklami Sinu bai nang na haiba sel singdo ai loina mak sura pora bane ai gi nupi do thadok biro Puspa nangi nupidu budi aina sonam ki thadorokani aigi nakana khami bu bhanche sigi manungda nangi nupidu lei ado sel se logro matungda nangna katukaran torokdana ba nagona khula yawra da ai che amta tawge nakuto thangalo Senuna Puspaga Kesapkado Fajana check tawraba matungda hairei Puspa nangna aiga una balakуда khulai paidana laise nang yam lalabani aidi nang masigi mafam sidagi hingna khak thadoklaroi aina sel se lawro matungda nang bu mafam sidagi hingna thadoki taradi nagina gunche aina chapchana khangi aigi mathakta nangna sodam kilamang kumakani maramaduna nang hana kapo haibra Kesap se hana kapo haibra natraga nangi nupi hana kapo haibra Senuna nongmai he kapke tawada Inspector Sekawat na Chenchalaklaga Senutana nongmai kapsilaklami Ngasai Puspana phone da wari sana hobado Inspector Sekawat mating ni bani kana no tanja sida phone mu tawrisina hello Hello Inspector nungairibo kamdok birege Puspa kadom de nang asidi engonda phone tawrina nang nasa surrender tawrage hairo Sar Sekawat surrender gi wafam di khanbi unu da ai iralam ta leite kaino ai bu kai iral gi damukta surrender taw haino kaino mara lekte kaidia nangna umang manungdagi angang bacha chandang ka ga opanda smuggle toidudi adudi sarna sum bhabna sabwane aina angang macha chan gi smuggler taw haibagi evidence khudam do Sar Sekawat na puthokpa ngamro puthokpa ngamagadi ai bodum phabiyo kasu kai leite yara Puspa wadu yam chaw chaw nganganu da ngasi natraga hayengdi aina nang soidamaki evidence ka konana phagadrobani o phare Inspector aduna du oigare ado aina ngasi Inspector da phone tawreise wa amta khanase na tawreine kai wano Inspector aigi nupi Sirvali do sinu na phagre kai maramgi no mana nang bi pharina mana ingonda ransom piyo hai ai nupi thadok pai damukta ado Inspector nangna mateng khar pangbiyo aidi ke da winang mateng pangduba nangna ibu da musita thawodena adum tawleraga nangi mateng pangosibu kaino sidai kai kana phangdurige miyam gi mateng pangba sibu Inspector magi mathau natro mane miyangi mateng pangose inspector gi mathawne ado nangumba smuggler gi di mateng smong pangbangamoi phare Inspector nangna maram chadana mateng pangoi harbani nane sinugi angangba chachandan gi godaung do kadai le doi haidoge aduga mana angangba chachandan do kadai da thai kana da thai adugi ming phone number loi pirage adu ai dinang ai nupi do kanbada mateng pangbigera hoi nangna smuggler singdugi maming phone number
ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯟꯕꯗꯩ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯁꯤꯅꯨꯒꯤ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯒꯣꯗꯥꯎꯟꯗꯣ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯩ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯗ ꯊꯦꯡꯅꯅꯕ ꯇꯧꯁꯤ ꯏꯟꯁꯄꯦꯛꯇꯔ ꯁꯦꯈꯥꯋꯠꯀ ꯁꯦꯅꯨꯒ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩꯗ ꯄꯨꯁꯄꯥꯒ ꯀꯦꯁꯞꯀꯁꯨ ꯏꯟꯁꯄꯦꯛꯇꯔ ꯁꯦꯈꯥꯋꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯅꯪꯁꯦ ꯂꯥꯛꯇꯣꯏꯒ ꯃꯥꯟꯗ꯭ꯔꯕꯅꯦ ꯑꯩꯗꯤ ꯂꯥꯛꯀꯅꯤꯅ ꯀꯩꯗꯧꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯊꯧꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯍꯥꯟꯗꯨꯅ ꯑꯃꯨꯛ ꯄꯥꯡꯅꯤ ꯄꯥꯡꯉꯣꯏ ꯑꯃꯨꯛ ꯇꯧ ꯂꯩꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯩ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯁꯥꯔ ꯁꯦꯈꯥꯋꯠꯁꯦ ꯃꯇꯥꯡ ꯆꯥꯅꯗꯤ ꯂꯥꯛꯏꯍꯦ ꯀꯗꯥꯏꯗꯒꯤ ꯑꯃꯁꯤꯗꯤ ꯅꯪ ꯍꯥꯟꯅ ꯍꯥꯜꯂꯨꯔꯥ ꯃꯥ ꯍꯥꯟꯅ ꯍꯥꯜꯂꯨꯔꯥ ꯀꯔꯝ ꯍꯥꯟꯅ ꯍꯥꯜꯂꯨꯒꯦꯅ ꯇꯧ ꯂꯩꯔꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯈꯥꯋꯠꯅ ꯁꯦꯅꯨꯗꯣ ꯀꯥꯞꯂꯒ ꯍꯥꯠꯈ꯭ꯔꯦ ꯄꯨꯁꯄꯥꯒ ꯀꯦꯁꯞꯀꯅ ꯚꯦꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯁ꯭ꯔꯤꯕꯂꯤꯗꯣ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯁꯦꯈꯥꯋꯠꯅ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯄꯨꯁꯄꯥ ꯏꯕꯥꯅꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯨꯄꯤ ꯀꯟꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯕꯅꯤꯅ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯄꯤꯔꯛꯑꯣ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅ ꯄꯤꯒꯅꯤ ꯀꯦꯁꯞ ꯑꯩꯈꯣꯏꯒꯤ ꯆꯥ ꯆꯟꯗꯟ ꯇꯧꯕ ꯁ꯭ꯃꯒꯂꯔꯁꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕ ꯗꯥꯏꯔꯤꯗꯣ ꯏꯟꯁꯄꯦꯛꯇꯔꯗ ꯄꯤꯈ꯭ꯔꯣ ꯍꯣꯏ ꯄꯨꯁꯄꯥ ꯑꯩ ꯗꯥꯏꯔꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯕꯅꯦ ꯏꯟꯁꯄꯦꯛꯇꯔꯗ ꯄꯤꯅꯕ ꯑꯗꯣ ꯄꯨꯁꯄꯥ ꯅꯪꯒꯤ ꯁꯦꯜ ꯌꯥꯎꯕ ꯕꯦꯒꯁꯦ ꯁꯤꯗꯤ ꯄꯥꯏꯁꯜꯂꯣꯗꯅ ꯑꯣ ꯀꯗꯥꯏꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯁ꯭ꯃꯒꯂꯔꯁꯨ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯎꯕ ꯈꯧꯖꯥꯎ ꯑꯆꯧꯕꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯅꯪꯕꯨ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯗꯅ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯄꯥꯏꯔꯤꯅꯣ ꯍꯥꯏꯕ ꯏꯟꯁꯄꯦꯛꯇꯔ ꯕꯦꯒꯇꯣ ꯑꯝꯇ ꯍꯥꯡꯗꯣꯛ ꯌꯦꯡꯕꯤꯌꯨꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯩ ꯌꯥꯎꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯦꯈꯥꯋꯠꯅ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒꯇꯣ ꯐꯥꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯁꯄꯥꯒ ꯀꯦꯁꯞꯀꯒꯤ ꯐꯤꯔꯣꯜ ꯑꯃꯟꯕ ꯉꯥꯛꯇ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯎꯔꯕ ꯏꯟꯁꯄꯦꯛꯇꯔ ꯁꯤꯅꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯖꯕꯅꯤ ꯁꯦꯜꯗꯣ ꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯀꯦꯁꯞ ꯏꯕꯥꯅꯤꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ ꯄꯨꯁꯄꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯔꯤꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯨꯁꯄꯥ ꯉꯁꯤꯁꯨ ꯏꯕꯤꯗꯦꯟꯁ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪ ꯐꯥꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕ ꯗꯥꯏꯔꯤꯁꯨ ꯐꯪꯉꯕꯅꯤꯅ ꯑꯗꯣ ꯅꯪ ꯀꯩꯗ ꯍꯟꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤꯗ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤꯔꯣ ꯌꯥꯔꯅꯤꯗ ꯏꯟꯁꯄꯦꯛꯇꯔ ꯑꯩꯁꯦ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯇꯣꯡꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯣꯛꯇꯣ ꯐꯥꯔꯒꯔ ꯈꯣꯡꯅꯔ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯁꯦꯈꯥꯋꯠꯇꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯒ ꯀꯦꯁꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯨꯁꯄꯥ ꯁꯤꯅꯨꯅ ꯏꯕꯥꯅꯤꯒꯤ ꯕꯣꯗꯤꯗ ꯆꯦꯛ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯕꯦꯒꯇꯨꯗ ꯆꯦꯛ ꯇꯧꯔꯝꯃꯗꯤ ꯁꯦꯜ ꯌꯥꯎꯗꯦꯕ ꯈꯪꯉꯝꯅꯤꯅꯦ ꯁꯦꯜ ꯄꯣꯔꯛꯇꯦꯗꯣ ꯈꯪꯉꯗꯤ ꯑꯩꯈꯣꯏ ꯍꯨꯝꯕꯨ ꯂꯣꯏꯅ ꯀꯥꯞꯊꯣꯛꯑꯝꯒꯅꯤꯅꯦ ꯃꯥꯅ ꯄꯨꯁꯄꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯨꯝ ꯃꯪꯉ ꯂꯩꯗꯨꯕꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯑꯣꯔꯗꯔ ꯄꯤꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯅꯦ ꯑꯩꯅ ꯂꯣꯏ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯃꯈꯥ ꯀꯩꯗꯧꯁꯤꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ ꯀꯦꯁꯞ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔꯁꯦ ꯑꯩꯈꯣꯏ ꯇꯣꯛꯑꯁꯤꯔꯥꯅ ꯍꯧꯗꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯄꯨꯁꯄꯥ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔꯁꯦ ꯇꯣꯛꯑꯁꯤ ꯑꯃꯨꯛ ꯍꯥꯏꯁꯤꯕꯣ ꯀꯦꯁꯞ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥꯝ ꯊꯣꯛꯈ꯭ꯔꯒꯦꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯗꯒꯤ ꯁꯦꯜꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯐꯪꯉꯤꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯜꯂꯒ ꯁꯦꯜ ꯐꯪꯕꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏ ꯉꯝꯗꯣꯏꯅꯣ ꯉꯔꯥꯡꯗꯁꯨ ꯌꯦꯡꯉꯣ ꯁꯤꯅꯨꯕꯥꯏꯗꯣ ꯁꯦꯈꯥꯋꯠꯅ ꯀꯥꯞꯄ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯂꯤ ꯔꯦꯗꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯈ꯭ꯔꯦ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯔꯦ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯃꯤ ꯑꯗꯨꯝ ꯁꯤꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯦꯁꯞ ꯃꯁꯤꯒꯤ ꯀꯔꯕꯥꯔꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯣꯛꯑꯒꯦꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯕꯅꯤ ꯄꯨꯁꯄꯥ ꯑꯩꯗꯤ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯁꯦꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯂꯣꯏꯁꯟꯁꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯃꯌꯥꯝꯁꯨ ꯇꯥꯟꯁꯤꯜꯍꯧꯔꯕꯅꯤ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅ ꯂꯦꯞꯄꯁꯦ ꯍꯥꯏꯗꯣ ꯑꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯧꯖꯤꯛꯅ ꯁꯥꯔ ꯁꯦꯈꯥꯋꯠꯅ ꯇꯥꯟꯅꯔꯤ ꯀꯔꯤꯒꯨꯝꯕ ꯃꯥ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈ꯭ꯔꯒꯁꯨ ꯄꯨꯂꯤꯁ ꯑꯃꯅ ꯑꯗꯨꯝ ꯇꯥꯟꯅꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ
ꯑꯩꯈꯣꯏꯅ ꯀꯣꯏꯂꯣꯠ ꯂꯣꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯄꯅ ꯐꯔꯦ꯫ ꯍꯣꯏ ꯀꯦꯁꯞ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯇꯧꯔꯝꯕ ꯁ꯭ꯃꯒꯂꯔꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗꯅꯦ ꯃꯁꯤꯒꯤ ꯀꯔꯕꯥꯔꯁꯦ ꯑꯩ ꯇꯣꯛꯍꯧꯔꯒꯦ꯫